ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯠꯂꯨꯕ ꯅꯍꯥꯟꯗꯒꯤ ꯅꯣꯏꯀꯣ ꯑꯩ ꯑꯁ ꯉꯁꯤ ꯂꯧꯅꯨ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯀꯥꯞꯄꯨ ꯍꯦꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯟꯆ ꯇꯧꯕ ꯂꯣꯏꯔꯒꯀꯣ ꯄꯨꯡ 3 ꯃꯈꯥꯏꯒꯤꯗꯨꯒ ꯑꯩ ꯍꯁꯕꯦꯟꯒ ꯑꯩꯈꯣꯏ ꯏꯆꯦꯃꯟꯒꯤ ꯃꯆꯥꯅꯨꯄꯤꯒ ꯍꯧꯖꯤꯛ ꯑꯣꯂꯥꯡꯃꯟꯒꯤꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯨꯖꯕ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯃꯐꯝꯗꯣ ꯂꯨꯖꯕꯒꯤ ꯍꯥꯏꯗꯤ ꯌꯥꯏꯌꯦꯅꯀꯣ ꯑꯗꯣ ꯑꯩꯗꯤ ꯀꯣꯏꯕ ꯆꯠꯂꯤꯅꯦ ꯐꯣꯇꯣ ꯂꯧꯔꯛꯀꯅꯤ ꯚꯤꯗꯤꯑꯣ ꯂꯧꯔꯛꯀꯅꯤ ꯆꯠꯂꯤꯅꯦꯕꯀꯣ ꯍꯁꯕꯦꯟꯅ ꯁꯨꯝ ꯍꯥꯏꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯨꯆꯠꯂꯦ ꯑꯗꯨꯒ ꯌꯧꯔꯒꯗꯤ ꯃꯐꯝꯗꯣ ꯃꯌꯥꯝ ꯉꯥꯎꯋꯦ ꯎꯕꯗ ꯏꯁꯤꯡꯗꯣꯀꯣ ꯃꯐꯝꯗꯨꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯔꯤꯌꯦꯜ ꯚ꯭ꯌꯨꯗ ꯑꯥꯏꯐꯣꯟꯗꯩꯗꯤ ꯀꯦꯃꯦꯔꯥꯗꯒ ꯑꯣꯏꯔꯗꯤꯀꯣ ꯐꯖꯕ ꯀꯦꯃꯦꯔꯥꯗꯒ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯖꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟꯁꯤꯅ ꯐꯖꯗꯕ ꯋꯥꯔꯤꯅꯤ ꯑꯗꯨꯏꯁꯨ ꯃꯌꯥꯝꯗ ꯎꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯆꯠꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯉꯔꯥꯡ ꯑꯩ ꯐꯣꯟꯁꯦ ꯚꯤꯗꯤꯑꯣ ꯂꯧ ꯆꯠꯄꯗꯅꯦ ꯇꯥꯍꯧꯔꯤꯕꯀꯣ ꯑꯗꯨ ꯁꯥꯏꯠꯇ ꯇꯥꯕ ꯑꯣꯏꯕꯗꯨꯅ ꯀꯔꯤꯝꯇ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯐꯣꯟꯗꯨꯒ ꯑꯩꯒꯤ ꯍꯁꯕꯦꯟꯒ ꯂꯝꯕꯤꯗ ꯈꯟꯅ ꯆꯠꯂꯦ ꯑꯗꯨꯒ ꯃꯐꯝꯗꯨ ꯌꯧꯔꯒ ꯀꯥꯈ꯭ꯔꯦ ꯂꯧꯅꯨ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯀꯥꯞꯄꯨ ꯂꯥꯛꯏꯗꯨ ꯅꯨꯕꯤꯁꯨ ꯂꯥꯛꯏ ꯅꯨꯕꯤꯁꯨ ꯈꯔꯦ ꯈꯣꯡꯎꯞ ꯂꯧꯊꯣꯛ ꯆꯠꯂꯣ ꯍꯥꯏ ꯋꯥꯎ ꯃꯌꯥꯝꯗꯣ ꯏꯁꯤꯡ ꯀꯌꯥꯝ ꯂꯪꯉꯤ ꯅꯨꯡꯉꯥꯏꯕꯅ ꯃꯥꯏ ꯇꯥꯅꯣ हे मच्छी चंदरे रखेंगे आधे कितना सुंदर है गाइस देखो ना पानी कितना वो साफ दिख रहा है ना सुन लेने ना कोने पति है थोड़े भाग सिरा है ना थोड़े भाग सिरा कदा नुंजु बजा ले बने ना कोई ना नहीं करो इंगा जिंगे थोएंगे नहीं कन इंगा जिंगे नहीं कन पति दोंदा नहीं कनो है तुम नहीं चली जाऊं पति साथ मी गई मारे ना कई लेके सुनदा सुनदा कई नोम ले पति सुनदा कई ले गया चसिला पति है अस बाइक दा लागबे मैं आम संग लोय फाल होय करे सिगदे न कोंगा ताबर जेंगे सिदा कदा फजरा लो मनाके पति ने लो से खाने जैसे ऐसे तादे तो हुई नहीं है सेजेंग नहीं नहीं पति तुरे लो क्या तुरे नी 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 तुरे
दो कुंभीर ले बनी चिकला कने साइड टा क्रोकोडाइल ले बनी चलो नो फागी नहीं था कम ले था लांग से सनु के नो दो नोए फैन लाए देंगो दो अनी खक फैन अनी चलन कनो कंगरा नहीं तुम जुम जाओ बता ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯒꯤ ꯍꯜꯂꯛꯄꯗ ꯈꯔ ꯄꯨꯡ 6 ꯇꯥꯔꯦ ꯆꯞ ꯆꯥꯕꯤꯀꯣ ꯑꯗꯨꯒ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯃꯃꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯌꯦꯕ ꯁꯤꯗꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯄꯨꯂꯥꯛꯑꯣ ꯍꯥꯏꯅ ꯁꯨꯝ ꯃꯧ ꯄꯨꯂꯥꯛꯑꯣ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯃꯥꯗ ꯍꯥꯏꯕ ꯃꯥꯅ ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏꯅ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯔ ꯂꯣꯏꯁꯜꯂꯦ ꯋꯥꯕꯅꯗꯤ ꯂꯣꯏꯔꯝꯃꯤ ꯃꯌꯥꯝꯀꯣ ꯑꯗꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯨ ꯃꯌꯥꯝ ꯂꯥꯡꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯤꯜꯂꯦꯀꯣ ꯐꯖꯅ ꯂꯥꯡꯉꯦ ꯉꯁꯤꯁꯦ Mama! Mama! Kau tu nak kau kanu ba? Dah ba? Mandi. Dah ba? Mama! Mama ka jaga bati? Mama! Resigo. Koram baju na? Ko ba ta hore. Lang 2 minit na. ꯑꯗꯨ ꯃꯌꯥꯝ ꯌꯧꯔꯒ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯁꯨꯝ ꯆꯠꯂꯅꯤ ꯑꯩꯁꯦꯀꯣ ꯋꯥꯃꯟꯈꯤꯗꯅꯀꯣ ꯌꯨꯝꯒꯤ ꯐꯦꯟꯒ ꯐꯃꯨꯡ ꯈꯛꯇ ꯎ ꯂꯩꯔꯕꯅꯤꯀꯣ ꯇꯨꯝꯅꯤꯡꯃꯟꯒꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ Đâu rồi hằn ra rồi mana anh hay là mình còn mỗi này đi đi mà mang cái mình là suram mà ra rồi đấy ở đây thì đi được cái gì rồi nó ba sốt cái gì Nova ai đi đi Nova ꯑꯗꯨꯒ ꯃꯌꯥꯝ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯩ ꯇꯨꯝꯈ꯭ꯔꯦ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯍꯜꯂꯛꯄꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12:30ꯅꯦꯕꯀꯣ ꯑꯍꯤꯡ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯡꯕꯅꯤꯅ ꯑꯗꯨꯒ ꯏꯟꯚꯔꯇꯔꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒꯗꯤ ꯀꯔꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯎꯅꯔꯁꯤ ꯕꯥꯏ ꯂꯚ ꯌꯨ ꯑꯣꯜ